Manipur Santi amasung community understanding ama porakpada Thadou NP Mizoram na support away haina phongdorakre. Manipur Santi amasung community understanding ama porak na bahonabada Thadou NP Mizoram na support away haina lopasina thadorokpa serola mana haire. Serola sina makata na haire bana Manipur Thadou amasung meitei community anigi marakta understanding ama thamba yauna Santi amasung tangdolai taba phibam ama hanjilak na bahonariba Santi gi khongthang khudimakta support away. Loinana thasigi tarukta Imphal Thadou amasung Manipur gi civil society organization singa chathakhiba Santi gi wari adubusu taramna oi. Manipur da hojik thokliba kanglok ki irang asi laibak thibani hairaduna Thadou amasung zo fet zonathala tribe singbu meitei amasung atopa singna Kuki oina lana lauduna sayet na ba khudong thiningai oiba phibam ama mayokna de Jo United asi 2023 gi September tarukta Mizoram NGO coordinating committee gi makhada semkhibani Imphal da Thadou amasung meitei CSO singi marakta chathakhiba Santi gi wari adudasu Thadou NP Mizoram gi president busu sarugya hanba yanava invite torakhi Thadou sing asi tonganba group amani Kuki sunate hairaduna Mizoram government gi maikaidagi su Thadou meitei amadi Zonathala tribe singi marakta Manipur da Santi hanjilhana bahona ribasda support taunaba apel tawi haidi CRPF amasung AR na Kuki area ngak senba ngamdre haina phongdorakre. Imphal East amasung Kangpopi district lona badal lairiba buffer zone gi sanctity ase mafam aduda deploy tawriba kunthraga tare suba Assam Rifles amasung CRPF na ningtina ngak senba ngamdre haina Singdai area core committee gi maikaidagi pendaba phongdorakle. Committee ase gi maikaidagi hairiba na haukiba August 13 da Kangpopi district ki cycle subdivision gi manung chanba Kuki khul ama oiriba si Zauland village da Arambai Tengol gi kangbu singna Janung da lairiba CRPF amasung kunthraga tare suba Assam Rifles na mateng piduna amasung safe passage piduna changhalaki Thawng adu lambi sengdokpagi mingda sangselaki bani Singdai da lairiba Kuki khulsing asi 2023 gi May 31 da meitei group singna tumna mai thakibadagi asigumba thodok sing asi makhata na thoktana ba buffer zone semduna security na ngak senduna lakhibani Central Forces chathariba thawng asi yamna ningba kainingai ni thawng asina makhoi mafam adu da laibada safe boigani haba thajadre haiki Naga Independence Day ki thoram da Kuki NP na khud thingjilakiba ase Naga sangi political right ta singnabani haina phongdorakre haukiba August 13 da Rasuan Kaifondai Zayeng da Naga Independence Day ki thoram pangthokiba da Kuki tribe singi apex body ama oiriba Kuki NP Manipur na thoram adu ki mayokta Manipur ki governor da formal application ama submit tarongkhiba du region asida lairiba Naga miyam da khanaba hobani amasung Naga singi safety amasung security da phongna threat tawbani haina Rongmei Naga Council Manipur na thadroko serola mana hairi serols na makhata na hairiba na ngarang tang 15 gi numidang pung 10 rom taba matamda Kaidundoi Zeng Bless da Kuki khulai paiba kangbu singna khuladu da lairiba Naga sing da nongmei kapsinduna hingsa gi oiba thawng kya chathaki thawng asi civilian singi punsi da hena khudong thininga oiba thawng ama oiba gi mathakta community asi da hak thengna na attack tawbani hairiba thawng sing asi Naga sing da hena asabo pokhanna ba hona ba thawng singni Kuki militant singna Naga miyam gi safety da yamna sathiba mong da ki han khangan bagi thawng chathariba situmina kaidonung du su lairoi asiguma hingsa gi oiba Naga miyam da khana ba hobagi thawng sing ase makhata na chathadana ba khanghalle kariguma chathaba tarbadi Naga miyam gi survival samasung security gi damakta mathau taba protective measures sing lokhatkane thawng asi yamna sathiba thawng amani haina lawgani haire amarom da ngarang ayupung mapan makhairom tabada Senapati district ki Kangpopi subdivision gi manung sanba Chawang kining da Kuki militant amasung Kuki volunteer ni haijaba mioi mari laklaga khuldu da leiba pi mingdang koba khunja ama gun point da faraga makhoi gi gari da puduna chatkraba matung khul adu gi makhada leiba Nepal gi yum amada pusilaga kihan khangan bagi thawng kya chatharam le haina Chawang kining village authority na thadroko serola mana haidi serola duna makhata na haidi bana Kuki militant amasung volunteer ne haijaba sing aduna Nepali yumbu adubu dap tawraga makhoi ani makhata na faraga poki thawng asi Kuki kangbu sing aduna makhoi bu hana ba hona bani thawdo adugi pau phangbaga khul adugi youth club ki kangbu singna makhoi ani bu thiba chatpada Kuki gi mioi mari adugi manungda ahum phaki aduga amana youth club ki kangbu adu da nongmai utuna ki halamlaga nan thoklaga sen khibadagi mayam changduna mahak pusu tanaraga phaki thawdo aduga mari lenana liangmai village customary law gi matungina senari basing aduna OKG sama fine oina lupa lakh manga amasung lupa lising 15 piba mobile ama thasagi 19 phawbada piba haina yana khre haidi
Paite na Kuki gi thawong pendaba phongdokkhre mangjongna Paite kangbusingda khanghalamba amasung ayaba amata lawba tawdana KSO Delhi NNC AR amasung working Kuki CSO Sadar Helsna Paite puandam asi makhoigi letter head ta haptuna sizinabagi thawong asi Apex Paite tribe na akana mongda yaning de haidi Apex Paite tribe ki maikaide ge makhata na haidibana sahi asigi March 15 da Sursanpur da Kuki group singna zomi gi flag lokthoklambaga loinana mari lenaba Kuki amasung zomi tribe ki marakta khana chainabagi thawdo ke athokhrabani haina phongdorakle FMR border fence gi matangda UNC na governor unakhre free movement regime FMR sana hankidaba amasung Indo Myanmar border da sambal khabagi matangda khongjang sangsen kani haina lauthokhiba United Naga Council UNC gi miyoi tarana saba mihut kangbo amana ngasi Ras Bhavan da governor Ajay Kumar Bala ga unaduna wari sanakhre UNC na thakiba numit kunni gi matam loikhibaga iroinana Ras Bhavan da ngasi hiramasi gi matangda wari sanakhibane haukiba August 13 da UNC na emergency presidential council meeting pangtokduna FMR sana hanaba amasung amkhoi sambal khabagi thabak lefanabagi matangda khongjang sangsinbagi warep laukhibane Ras Bhavan gi gate pawmisinga unabada UNC gi president NG Lorhora haike adadi governor na hiramasi gi matangda UNC gi mihut kangbo amaga athuba matamda center ga wari sana hanaba thorang lokhalagani haina thajaba pirakle adum oinamak UNC gi maikaidagi de presidential council gi mifamda laukhiba warep matungina akanba khongjang sangsinaba pheb laude mamangda lauthokibagi matungina Naga gi homeland da sambal khajilakwa amasung free movement regime sana hankidabagi mayokta numit 15 gi manungda khongjang sangsenna thorang tawre numit nini humni gi manungda UNC gi mihut kangbo amaga center ga wari sana hanabagi matangda governor na thajaba pirakkhrabasu matik saba thorang lokhalaktrabadi presidential council gi mifamna laukhiba warep tagi khongfam amata handokoi hainasu UNC gi president NG Lorhona makhata na phongdokhe Ras Bhavan da ngasi pangthokiba mifam aduda Manipur lenga ki home commissioner and Ashok Kumar Singhasu sarugyake UNC gi maikaidagi lop asigi president NG Lorho vice president and Gonmai Pogjan general secretary Barayo Satchang information and publicity secretary S James Howe UNC working committee convener Samson Remay working committee member SC Thocho Naga women's union gi president TS Priscilla Chiumai union asigi vice president Lungbila Maram Ansam gi president Angte Sangmaring amadi general secretary Aisa Zare namaina sarugyake haidi Freedom fighter Rani Gaidinliu Sairubaki police ta wakat khre haide miyam nei kai khumnariba freedom fighter Rani Gaidinliu gi mexat thi hanba yaba pawzel WhatsApp group singda sandokluba gi damak zenariba mioi adu faraga matik saba action lokat pina ba Kabui Mothers Association na police ta wakat khre Kabui Mothers Association gi general secretary Ranjita Golmai na Imphal West district ki superintendent of police ta ai ba serol ama pisinduna hiramasida zenariba mioi sing adu BNS ki section 356 clause 353 close to 156 amadi 152 ki makhada matik chaba action lokat pina ba wakat kibani Ranjita Kolmai ni present ke ba wakat cherol adugi matungina miyamna ikai khomnari ba Rani Gaidin yogi mixat thihan ba yaba moongda aranba paw sandokli ba meo singna sathaki ba thong adu freedom fighter adugi imung manung Naga Furup Manipur gi miyam amadi India gi meo punamakta ikai ba pibani haina lokpham thui freedom fighter amadi mixat thihan ba yaba pawjal semlaga social media da sandorakli ba Miyosing adugi mathakta action lokat kadabani hairi mitop kaya yamna changlakhrabagi haiba athuba matamda puthokpiyo haina phongdorakre kumja 1951 dagina 61 gi matung kalon kaina Manipur da mitop kaya yamna changlakhrabagi haibadu lengakna athuba matamda puthokpiyo haina meitei tribe union na phongdorakle lobasina thadrokpo cherolamana hai awang puklamdam gi Manipur Assam amadi Tripura da Bangladesh Nepal amasung Myanmar dagi changlakpa illegal immigrants singna yelhomi singda asopa saitheng ama piri masina maram oiraga yellow phurup sing punna leminaduna hiramasigi matangda thengnaba matam yore Union Home Minister na May 18 da mitop khandoknaba notification thokraba matung Assam da mitop khandokpagi thabak kanna chathare Mizoram disu thasigi tarahungdoi phawbada Myanmar amadi Bangladeshi Muslim khandoktuna biometric data laukhre Mizoram gi government state aduda chawratna Myanmar lising kunthra gani thoi leire hana lauthokpa leikhrabani oiragliba phiba masna maram oiraga Manipur dasu kumja 1951 61 gi matungda changlakpa mitop ki masing athubada lauthokpiyo hairi Cloudburst JNK da hompu sire Jammu and Kashmir gi Kishtawada Cloudburst na maram oiraga khanghaudana isaw tholakpadagi mioi hompu sikhibaga loinana atopa mioi samarom hena sopa nangankhre report amagi matungina haujuk phawba mioi 109 hena thiba khangdana leiri
ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯃꯥꯔ ꯑꯕꯗꯨꯜꯂꯥꯅ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯅꯁꯤꯔ ꯑꯁꯂꯝꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯀ꯭ꯂꯥꯎꯗ ꯕꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯛꯂꯛꯄꯗꯒꯤ ꯀꯤꯁꯇꯋꯥꯔ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯥꯎꯠꯄꯣꯁꯠ, ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ, ꯂꯥꯏꯁꯪ 3 ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯃ ꯑꯃ-ꯑꯇꯥ ꯊꯣꯛꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯂꯥꯏ 15ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 5 ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯃꯆꯦꯜ ꯃꯥꯇꯥ ꯖꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯕꯔꯁꯅ මꯔꯝ ꯑꯣꯏꯔꯒ ꯊꯪꯅ ꯅꯨꯃꯤꯠ 5ꯅꯤ ꯌꯩꯊꯣꯛꯄ ꯇꯥꯈꯤ꯫ ꯀꯤꯁꯇꯋꯥꯔ ꯇꯥꯎꯟꯗꯒꯤ ꯍꯧꯔꯒ ꯀꯤꯂꯣꯃꯤꯇꯔ 60 ꯂꯥꯞꯅ ꯂꯩꯕ ꯆꯁꯣꯇꯤꯗꯒꯤ ꯐꯨꯠ 8,900 ꯋꯥꯡꯕ ꯆꯤꯡꯊꯛꯇ ꯂꯩꯕ ꯂꯥꯏꯁꯪ ꯇꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫